Ngasidagi yausang kumhay haukre kumhay asiga mari lainana laikai da yausang sports tu pangthoknaba haukre. Club amadi mera paibi singasi laikai adugi oiba self government amagumbani haina MLA Kongkham Robindro na haikre. Kurumjari STV pau mideng tabir basingbu taramna okchari pau sandokna pijari. Ngasi dagi numit mangani chupna chathagadaba yausang kumhai haukre kumhai asiga mari lainana maikai kayadagi yamlaba miyamna khwairamban kaithelda pot chei leiba laknari. Masina maram oiduna mi chinbagi chang hengalakli miyamna chathok chasinda khudong chananaba amadi pamdaba thodok sing thoktananaba police amadi traffic police na mafam kayada ngak senbagi thabak lokhatli amaromda yausang kumhaiga mari lainana laikai da yausang sports pangthoknaba hukre yausang sports ka mari lainana senglaba kangla laifam lendage maikai kayadagi maira loba laknari. Managing Director, Caesar Communication, Ahum Suda, Guest of Honor Protection Binaba, and Asunda, Managing Director, Studio. Kubio Mayam, Warus one and Acting Awa coming Nadana, Kubang. Club amadi mera paibi singna laikai aduda laugadaba thodang yamna leibata natana laikai adugi oiba self government amagumbani haina MLA Kongkham Robindro na mayang Imphal AC gi manungchana Chabung Company Mayai Laikai da leiba Social Welfare Association SWA gi lampak amasung khusinabagi thoramda haikre. Lampak khusinabagi thoramga mari leinana laikai aduda leiba poirei ngamba chanambamna haukiba chahi December gi tang 18 dagi 19 fauba Uttarakhanda pangthokiba National Track Cycling Championship ta bronze medal amadi Jharkhanda pangthokiba humpu mapan suba National School Games ki track cycling da gold medal fanglakiba sanaroi asibu ning thawatki MLA na makata na laikai aduda lairiba mahairoi sanaroi amadi laikai aduda kana awa ana tari haiba asi toina tanaraga madu menkhatnaba MLA natraga lengaki mari leinaba loishanga khusamnaba amachangi haiki club haiba asi kumhai harau tholakpa matamda natraga election lakpa matamda thabak tawbagi mahuta matam chupagi oina athu dusu yartu ma le kun honariba koriba myamsina akoi khoina responsibility lawdragadi akoina kasuk tawbo ngomoi lekai nalhange kemele ngam banate lekai nalhange lekai de leriba yumthong khudi mangna decision lawgadamni. Manipur ki Governor Chief Minister amadi Assembly ki Speaker na yausang kumhaiga mari lainana Manipur miyamda yaifa pauzil pirakli. Governor Ajay Kumar Valagi yausang kumhaigi pauzil asida yausang asi Manipur da pangthokpa khwaidagi hena nungaiba yening thana yaurakpagi Manipur gi inakhulaba cultural heritage adu utpani yausang mai thaba amasung nat ki oiba thabal chongbagi chatnabi amasung isorbu saithaba music amadi cultural performance aduna furup singi marakta marup mapang oibagi mari adu Jason Hali hairi kumhai asi state asida harau nungaiba chaukhatpa amasung anoba thazaba ama purakla sanu haiki. Chief Minister Y. Khemcha nasu yausang kumhaiga mari lainana Manipur miyamda yaifa paujal pirakli numit mangani chupna lamta thagi thaneldagi pangthokadoriba kumhai asina yening thagi anoba mayon ama pire. Yausang kumhaina Kanglup singi marakta matam kayagi mamangdagi leiraklaba mari adu hena mapangal kangkhat handuna emotional integrity leiba amasung puna chaukhat minaba ngamlagani hairi.
Yausang kumhaina lakpada Manipur Legislative Assembly ki Speaker Thokchom Saityabrata Yaifa Paujal Pirakle kumhai asina amaga ki marakta hena nungsi chanaba chaukhatpa puraklasanu hairi. Deputy Chief Minister Lose Dikona Churchanpur Chatuna Laikhidrabai MLA Bungjagin Baltege Imung Manunga Unabaga Loinana Awaba Fongdokre Kongchat Aduda Homgi Commissioner Asok Kumar Amadi Atai District Administration ki Official Singsu Sarukyaki Lose Dikona Jomi Council ki Luchingwa Singh Amadi Jomi Coordination Committee ki Mioy Singasu Unaki Huzikatin babre amatang lang minasi. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna magsibu khudakta phanba ngamlaba Cafidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Cafidon cup syrup thakpiu Cafidon cup syrup Miron mangamdaba hanna abortion satpa chahi theng yom panba tip phunba nupa gi asonda leibana angang oiba ngamdaba singidamak maipakpi fertility center with IVF na khudongchaba kaya pizari haukiba chahi anida IVF success rate 60% leikhi appointment ki damak call tobirau Dada Ibe makigano azab thammo sigi yumse next TMT na checksin na laksilaga thamkhobani ne Dada nang se Juhar habaga amta kidrabo asumna mayamna machalbu ngapshan lugum masigi yumasibu asoyangan kokadabatagi next TMT na ngapseli next TMT jor habati ngakokna basembani zaman technology sina bana concrete katokna tinaba matamda kapamul amuk hena hengaladli next TMT strength is in the way honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Admission open Capsule Medical Course for NEET UG 2026 Crash Engineering Course for GMains 2026 Class 11 Foundation, Council, CBSE, come NEET, UG and GMains. Come and complete your dreams. Break matang makatar pa pauda. Highway da mipum kudimak free movement tawhanba haibasi lona ayaba piribani mioy bagi hakni kanagumba na thingliba asi tawdaba pai law and order asi state lenga ke subject ni haina ex MLA Y Shurchandrana Paumi Singa unaba amada fongdokre Mahakna makata na fongdokibada state asida public order asi state lenga ke subject oibani na Delhi gi luchingba singa tanafam thokpa sing tanagadabani masida natana miyambu ngayok chafuda thamba haiba asi tohloidabani micha miyamda nongmai lehan bagi thabak asi tohloidabani hauzik lairiba IDP sing asi masa gi hana leifamda lehan ba haiba asina aikhoi normal oire haiba adu takadoribani madudi natana mafam amada pulap namsilaga thamba haiba asi nongmai kapna de hairaga su ing tapa haiba adudi oidri IDP singi masa gi yumsing sabiduna hana leiramba adugi mahuta makhoina hingzanaba akhanaba thorang lokhatkadabani loinana makhoigi sel thumgi fibamsu fagatnaba hotnagadabani madudi natadana yum khaktang sabanadi makhoina hingba yaroi amaromda Chief Minister Y Khemchana luchingba lengak asi MLA manga cabinet oina wasak laukhraga ngasi fawba minister expand tawhandana thamba haiba asi achumba khudam nate yariba makai center amadi state lengaka tanaraga lengak asigi minister amadi MLA sing Imphal da laklaga athuba matamda minister expand tawba mathautai natrabadi miyamgi thazaba thamlamba adu mangsilakani haiki National Party of India High Command Tana Bhadudi Congress is no Tanarungani. However, note that everything Mohi Parmsunda Tawni Hergadi, Maduri, state Muslim central relation, the federal form of government, federalism, the Toga, unitary form of government, High Command culture, the Luina Tawudi, I don't support. Yes, Tanabam Topatana Gadoni, the state must have its own freedom also. And GG Hergasapedi Darkalete. Tana gadoni, moi mating logadoni,
ꯑꯗꯨ everything ꯃꯣꯏꯅ ꯍꯦꯛꯇ ꯃꯣꯏꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯗ꯭ꯔꯒ ꯃꯣꯏꯅ ꯍꯥꯏꯔꯛꯇ꯭ꯔꯒꯗꯤ ꯇꯧꯕ ꯉꯝꯗꯕꯗꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯑꯦꯚꯣꯏꯗ ꯇꯧꯕ ꯇꯥꯏ ꯄꯣꯂꯥꯏꯠꯂꯤ ꯑꯩꯈꯣꯏ ꯑꯦꯚꯣꯏꯗ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏ own freedom ꯂꯩꯕ ꯇꯥꯏ ꯑꯩꯈꯣꯏ own decision ꯂꯧꯕ ꯇꯥꯏ lawful ꯑꯣꯏꯕ decisionꯗꯤ ꯑꯩꯈꯣꯏ ꯕꯣꯜꯂꯤ ꯈꯔ ꯂꯧꯕ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯄꯣꯔꯠ ꯒꯃꯦꯟ ꯑꯃ ꯇꯧꯔꯒ ꯂꯩꯕꯥꯛꯁꯤ ꯀꯨꯏꯅ ꯋꯥꯃꯟꯖꯔꯦ ꯃꯅꯤꯄꯨꯔꯁꯤ ꯍꯣꯂꯤꯁꯤ ꯂꯥꯛꯄꯗ ꯄꯨꯝꯅꯃꯛꯁꯨ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯀꯨꯏꯅ ꯋꯥꯃꯟꯖꯔꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ immediate bold step khara lorga lebak te law and order phajna resort toba shanti hanjanba aluga warba isa action khoi mayam am wari mayam sei mai da hanjalaga mai amuk hanagi thona magi normal activity economic activity si honmam changen khali Yot amasung plastic barrel puduna lakpa tata truck registration number NL07AA2863 asi masakhang daba fataba tawba miyoi singna ngarang ayuk National Highway Imphal Dimapur lambi gi Kabinam Village manakta mai tharamle thawdog asagi matangda fangba report ki matung ina sakhang daba mark sopa miyoi ani na truck adu namduna khamlaga mai thadokhibani hairi thawong adubu All Naga Traders Association Manipur Maram Students Union na yamna kana yaningdaba fungdorakli Loyalam Construction Workers ki Union ke chahi ke General Body Mifam Kamong Makang Community Hall da pangthokre Union ke General Secretary Sakhi Devi na organization ke report puthokpaga loina na leiba ki oiba wafam thamkhe leiba ki lairiba crisis asina state asigi sel tumgi fibam aduki matik sokchen le construction level kaya ngasigi awaba haiba adu oire chahi kaya construction labor sing da piramba khudong chaba sing adu fangkhidaba kuire haike labor singi macha masu singi damak piramba education ga mari lainaba khudong chaba sing adusu fangkhidre makoi gi fangpham thokpa sing pibiu hairi aroibada maroiba paw mukana pizari ngasi dagi yausang kumai haukre kumai asiga mari lainana laikai da yausang sports yu pangthokna ba haukre amasung club amadi meira paibi singasi laikai adugi oiba self government amagumbani haina MLA Kongkham Robindro na haikre Huzik Fabage na ASTV na pizza pa pau matang aselo sinjare miteng tabi pumna mapu amukana kamjari